पंथौ फूड सर्विस लाक्लिबा नवंबर की तांग कुनगनी पान इंग्लिश सिंगनी कुनगनी थोइदगी हौरगा पंथौ फूड सर्विस ना खोंजोम कक्सिंग पलेन अमसुंग वाबगाइनि सिंग तोंगा तोंगा मफम सिंग असिदा सर्विस पिजगदौरी पंथौ फूड ऐप प्ले स्टोर दगी डाउनलोड तौबिरगा करी करम मखलगी अचा थक फंगदीबगी हाइबदु ngasi ngasi मगेमगी मियाम की दमा पंथौ फूड सर्विस अकोप मरोल की दमा 8119073554 अमुक हना 8119073554 पंथौ फूड सर्विस लेंसिन बिरऊ मताव लायंग संग वांजिंग लमदिंग बाजार नियर हैरोक लमखाई हारिबा लायंग संग असिदा मखल खुदिंग मकी लाइना सिंग लायंग बगी खुदुम चाबा पिजरी नोंमाइजिंग खुदिंगी अयुक पुंग निपान मखाइदगी पुंग 13 मखाइ फावबदा डायबिटिक सुगर की ओपीडी खुदों चाबा थमजरी अमदी नुंगती नुमित खुदिंगी अयुक की पुंग निपान मखाइदगी 12 सिंगदा लाकपिदुना खुदों चाबा सिंग असि लौबी लंजावखलुप निधि लिमिटेड नियर एमएस यारिपोक ग्यास हाइबा लंजावखलुप असिगी फील्ड असिस्टेंट कुन गौजरी नुपी तरा नुपा तरा माहेगी थाक 10+2 and above थागी तलोप लिसिंग निपांगी मथक्ते पिजगनी हौजिमक ऑफिस असिमक्तदा फॉर्म थाबा हौजरे फॉर्म पिसनबगी अरोइबा मतमना लाक्लिबा नवंबर की तांग 23 फाउगी मनुंगदा फॉर्म थाजिनबिबा यागनी डेट ऑफ इंटरव्यू लाक्लिबा नवंबर की तांग 23 की अयुक पुंग 9 मखाइदगी हौजगनी खंगहनजरिबा लंजावखलुप निधि लिमिटेड नियर एमएस यारिपोक ग्यास कॉन्टैक्ट नंबर पिजरी 9366177289 अमुक्तंग हन्ना 9366177289 नत्रगना 9863810331 अमुक्तंग हन्ना 9863810331 अहनबदा मरुओइबा पाव संगाई फेस्टिवल भारत की प्राइम मिनिस्टर नरेंद्र मोदी ने वर्चुअल ओइना वांगांगदुना ngasi loisilagani G20 presidency की थौरम पांगथोकनबा सेम साबगी थबक संगसिली हाइना चीफ मिनिस्टर ना फोंदोखरे NREGS की साइन बोर्ड जेकपदा स्टेट एम्ब्लेम खोंगोइनरे मरोंग मवोंग सुमदब स्टेट एम्ब्लेम येकपसिंग मिजेंग संगबा मथौ तारे UK ना तरागमरी सुबा मणिपुर पोलो इंटरनेशनल की विनर ओइख्रे मणिपुर ना मालेमदा पोलो मसानबु खुदोल तौरंबसी साउथोक्सनिंगाइनि हाइना गवर्नर लागनुशना फोंदोखरे थबक्तगी पोथाख्रबा मियोय अमा एक्सटेंशन ऑर्डर याउदना चही मरी हेना थबक तौरगा लेरमले हारी हाई कोर्ट असेंबली की एफिडेविट कुमजा लिसिंग अनि मापनदगी लिसिंग अनि कुनगनी थोई फावबदा डायरेक्ट रिक्रूटमेंट कोटादा ग्रेड 3 की वैकेंसी चनी का हुंबुद्रा माथोई अमसोंग ग्रेड 4 की चामगा यांखै का हुमदोई मेंशन की हारी मणिपुर बु सिंगापुर गुमना टूरिज्म दा अचौबा इनकम लाहनबा यागनी हाइना सोशल वेलफेयर मिनिस्टर हैखाम दिंगोना फोंदोखरे जेमनिन्स की डिलीवरी रूम दा अंगांग सिखिबकी मायोक्ता वाकलकले इंटरनेशनल सुमांग लीला फेस्टिवल 2022 लोइसिनख्रे अमदी मणिपुर दा लोफम कया मांगख्रबगे हाइबा लैपटॉप 3
खुरुमजरी मॉर्निंग न्यूज़पेपर रीडिंग ताबिरिबा सिंबु पुष्पारानी लाइश्रमना तराम नोक्चरी ngasi poinu gi tare ni panba lising ani kungani thoi November gi tarik 13 yumja kaisha numit asigi maru oiba pau sing miyamda sandok na pijari tha asigi kunga mathoi dagi houtuna state asigi tonga tongan ba mafam tara humdoi da sathaduna lakpa tara mathoi shuba Manipur Sangai Festival ngasi Prime Minister Narendra Modi na virtual oina miyamda wa ngangduna loisilagani लोसिनबगी मपुंग ओइबा थौरम पैलेस कंपाउंड दा लैबा हप्ता कंगजैबुंगी बोता पांगथोकनी थौरम असिदा अरुणाचल प्रदेश की चीफ मिनिस्टर पेमा खंडू चीफ मिनिस्टर नोकथोंबम बिरेन अमसुंग यूनियन लॉ एंड जस्टिस मिनिस्टर किरेन रिजिजू सरुक यागनी नुमिदांग वैरमगी पुंग 5 मिनिट 13 लोम तारकपदा प्राइम मिनिस्टर ना वर्चुअल ओइना वा ngang संगाई फेस्टिवल लोसिनबदा सरुक यागदौरी सही सिगी ओइना मोइरांग खुनौदा मपुंग ओइबा थौरम पांगथोकफम ओइदुना सथदुना लाखिबा कुमहै मनुंग असिदा लमदम असिदा खुंदारिबा तोंगान तोंगानबा फुरुप कांगलुप सिंगी नाट चटनबीगी जगोई इसै कयासु उतखि मसिदा सुनतना एडवेंचर स्पोर्ट्स अमदि अतै मखल मखा कियागी साना खोटनबगी थौरम कया अमसु पांगथोकखि फेस्टिवल असिबु सरुक याननबगीदमक इंडिया की मनुंग अमसुंग मपानदगी लमकोइबा कयासु स्टेट असिदा लाकनखि मणिपुर लेंगा की टूरिज्म डिपार्टमेंट सिंदुना सथरिबा 13 सुबा मणिपुर संगाई फेस्टिवल दा सरुक याबा लाकलिबा मपा लेबा की डेलीगेट सिंग्या चीफ मिनिस्टर नोंथोंबम बिरेनगा उनदुना वारी सानखि इंडिया ने युम्बु ओइदुना मथंग सहिदा पांगथोकदौरिबा G20 समिट की G20 प्रेसिडेंसी के थौरम सिंह पांगथोकनाबा लेंगाक न सेम साबगी थबक चथरी हाइना चीफ मिनिस्टर ना फोंदोखरे चीफ मिनिस्टर नोंथोंबम बिरेनगा चीफ मिनिस्टर सेक्रेटरीता पांगथोकिबा मिफम अमदा कोलकाता दा लेबा फ्रेंच की कॉन्सुल जनरल डिडियर तलपे इन अमसुंग फ्रेंच डेलीगेट सिंगसु मिफम अदुदा सरुक याखी सोशल मीडिया दा थागलकपा पोस्ट अमदा चीफ मिनिस्टर ना हाई इंडिया की G20 प्रेसिडेंसी की मिफम पांगथोकदबा इंडिया की स्टेट सिंगी मनुंगदा मणिपुर सु सरुक याउरिबनी मिफम असि पांगथोकननबगीदमक लेंगाकना सेम साबगी थबक हौजिक संसिनबा हौरे असिगुम्बा मिफम अमा स्टेट असिदा पांगथोकपना स्टेट असिदा लैरिबा पोटेंशियल सिंग असि लेबाक असिदा अमसुंग मालेमगी लेबाक कयादा उथोकननबगी खुदोंग चाबा पीरगनी हाइखि इंडिया गवर्नमेंट की महात्मा गांधी नेशनल रूरल एम्प्लॉयमेंट गारंटी एक्ट की मखादा सेनापति डिस्ट्रिक्ट की मनुंग चेनलैबा मखेल विलेज दा लंबी सेमननबगी थबक पाइखतखिबगी खिल्लिबा साइन बोर्ड अदुदा मणिपुर स्टेट एम्ब्लेमबु यामना मवोंग मरिल तादना यक्सिंदुना लमदम असिगी सक्तम खुदम असिबु खोंगोइनबगी फिबमदा थमलंबा थेंगनरे स्टेट असिबु मसक ताकपदा सिजनरिबा लोगो असिबु लेंगा की मखादा पाइखतपा थबक अमगी साइन बोर्डता मवोंग चुमदना यक्सिंदुना लेंगा असिबु इकाइबा पीबा अमदी मियाम ममांगदा लमदम असिबु इकाइ फिरुप खुमहनबगी फिबमदा थमलमलिबसिंग अदु मरी लेनबसिंगना मिजेंग संगबगी तंगाइ फदबा यामना चाउना लेरे NGNREGS की साइन बोर्ड लेरिबा मफम असि हंदक संगाई फेस्टिवल की सरुक अमा ओइना मखेल की थौरम पांगथोकफम अदुगी मनाक नकपदा लेबा मफम अमदनी हाइबा मफम असिदा लेबा असिगी तोंगान तोंगानबा स्टेट अमदी इंडिया की मपानदगी तोंगान तोंगानबा लमकोइबा फावबा लाक्तुना कुमहै असिबु सरुक यारिबनी मसिदा सुनतना साइन बोर्ड असिगी ओइथंगबा माइकैदा येक्लिबा महात्मा गांधी की सक्तम असिदसु यामना मवोंग मरिल चुमदना येक्सिलंबा थेंगनरी हाइरिबा मवोंग मरिल चुमदबा साइन बोर्ड असि हौखिबा कुमजा 2020 वाक ID 2001006021 LD
1550 gi makhada land development gi thabak paikhat khibani haina mayek sengna iri signboard asida yekliba kangla sagi saktam asi khajik kharak soibada pau asi makhata na pijari soibata natana yamna hena mawong maril tahandana tauge yauna taubagi phibamda thamba uba phangi masida sunatana state emblem gi saruk ama oina sagi saktam adugi makhada kangla sa haina maitei mayengna iriba wahai adusu paba thoktaba makhai maitei mayek ta yaudaba mayek phawba hapchinduna isinba thengnari asigumba miyam tinpham oiriba mafam asida lengangna authorize tawduna yungliba signboard amada state emblem bu mawong sumdana yekshilamba thengnabada mafam aduda sangai festival yengba lakiba lamdam asigi miyoi kayana nungaitaba phongdoknaramki loinana asigumba asoiba aranba sing asi matungda thoktanaba lengakna mijeng sanghaningbagi wafam singsu phongdoknaramki Manipur State Emblem bu lengaki tongan ba loisang singna lana sizinabagi thawong asi thengkhang kayada thengnakiba laikhrabani hiram asigi matangda kayarak hana asoiba sing adu jumthoknanaba pau ikhiba laikhrabani hauji su department kharagi official website ta aranba state emblem sizinari masida sunatana Manipur lengaki tongan ba departmenta matam gi oina puthokpa leaflet flyer na chingba namba matamdasu internet tagi logo sing lautho aga hektamak madu namliba printing pressing na hablakpadagi asoiba kayamarum yawba thengnari asumna lengaki loisang singna aranba logo sing sizinabagi haurakpham asi internet na oibana lengakna masida mijeng sangduna laukhatpham thokpa thabak sing laukhatpagi tangai fadaba leire masigi sumathakta logo asibu hakthengnana mawong maril tadana yekshinduna lengaki mingsat thian bayaba mawongda thabak chatharam libasing asi logi oiba action laukhatpagi tangai phadaba chauna leire Manipur na malemda polo sagol kangjai masanabu khudol tauramba si sauthoksaningai ni amasung haujik sanariba polo asi Manipurga haudok minarakpa sagol kangjai degi haurakhibani haina governor Laganishan ngarang mapal kangjai bungda loisinkiba 13 suba Manipur Polo International 2022 gi thoramda saruk yaraduna phongdokhre governor na makhata na hai Loisiliba Manipur Polo International asi poni sagol sing sizinaduna sanaba amata ngairaba sagol kangjai ki masana oibadagi Indian Polo Association na ayaba piraba tournament amani masana sigi sangdamnaba asi Manipur gi poni sagol sizinaduna sanaba khakta natana malem gi sanabung singi manungdagi puwariga sago narakliba khwadagi liraba mapal kangjai bung Polo ground da pangthokpa tournament amasu oiribani haiki Manipur Horse Riding and Polo Association na Manipur Sangai Festival 2022 gi saruk ama oina pangthorakiba 13 suba Manipur Polo International 2022 gi loisin thoramda governor na makhata na hai International gi thakta polo tournament asi pangthorakpana chatharakliba festival asibu hena mijeng sanghananabagi saruk ama oiri festival asigi sauthokchaningai oiraba saruk singchu polo tournament asina oibaga loinana masana asigi sangdamnaba asida mapal laibaki team sing amasung makhoigi players singna saruk yari haiki Asumaina mapalaibaki team singna saruk yaba sina masana asibu hena masak thohalagani haibaga loinana tournament asibu mai pakna sinkiba Manipur Horse Riding and Polo Association busu thagatpa phongdokhe
Tournament asigi ngarang loisinkhibagi thauramda final match asi India B Manipur ga United Kingdom UK ga gi marakta sanakhi aroiba match asida UK na India B Manipur bu goal anida maithiba pikhi UK gi team na goal 10 chalaga India B Manipur gi team na goal 9 chankhi Final match da mai pak laduna tournament asigi winner oiraba UK gi team da governor na certificate amasung medal sing yauna lupa lakh ani gi sel gi managa loinana winning trophy khusinakhi aduga runners up tahoraba India B Manipur gi team da minister Letpau Haukipna runners up ki trophy seloina lupa lakh amaga makhai medal sing amasung certificate khusinakhi Panbaya badi tara mari suba Manipur Polo International 2022 asida apunba team mga na saruk yakibani team sing asi India A India Polo Association runners up tahawkiba India B Manipur Indian Navy winner oiraba United Kingdom amasung United States ki team sing yauri tournament asigi ngarang losinbagi thauramda minister TS Basanta Kumar MOA gi president TS Radheshyam Myanmar amasung Cambodia gi ambassador Singh Brunei gi high commissioner State Bank of India gi general manager amasung bank asigi NE2 gi general manager su saruk yakhi Manipur lenga ki veterinary department ta kumjal sing ani taraga nipanda thabak tagi pothakraba employee ama lengak na makhata na thabak sangthana puhanana ba order na chingba amata thokhidana chahi mari hena thabak puraga leiramle department asigi employee kharana media da phongdorakpada thabak tagi pothakraba employee asibu thabak sangthana puhanduna leiba asina department ki aron athup service ka mari leinaba hiram sing pension ga mari leinaba thabak thorom kaya paihanduna thambana department ta confidential discipline na chingba amata leitaba department amagumna uhalle hairi kumja lising ani tarani panda thabak tagi pothakraba miyoi asina hojik department asida thabak suduna leibaga loinana miyoi asigi khuyek chatna handuna thamba asi aranba thawongi haina maral siri maram zadana thabak tagi pothakraba miyoi amabu office ki arol athup sing sinaduna thamba haibasi tawpham thoktabani department asina kari maram gi damak state cabinet na warep lawduna hana leikraba thabak tagi pothakraba employees singbu makhata na thabak puhandana bagi wafam adu na thairaga karamna thabak tagi pothakraba miyoi amabu department ki thabakta sizinari bano hangnarakle thabak tagi pothakraba miyoi bu makha sangthana thabak puhanba asina department ta secretary leirakloi loinana tungda akai balakpa yai Pibam asi thoandanaba mari leinaba lenga ki makok thongba official singna masida meeting sangbiduna asigumba miyoi sing asibu khudakta thabak tagi lokthokpinanaba employee kharana phongdorakpasu leiri panbaya badi en birena lusingba lenga ki ahan batamda pangthokhiba cabinet mifamna Manipur lenga ki makhada thabak tawriba employee sing makhal amatagi service extension piroi loinana miyoi amatabu makha sangthana thabak tawhanbagi khudong saba leiroi haina warep lokhibani Manipur asi resource marangkaina leitaba state oibana Singapore gumna tourism da achauba income langnana bagi lambi oihanba yagani haina social welfare minister Haikham Dingona phongdokhibaga loinana masigi damak mapalamdagi lakpa lamkoiba singbu Manipur gi miyamna miyok michan phaba yamna maru oi haikre Wafamasi Shanghai Festival 2022 gi manung chana khumalampa sports complex ta chatharakpa ahum super amateur Muay Thai Championship 2022 loisinbagi thoramda saruk yaduna phongdokhibani Minister na hai Manipur asi sports ki lamda India gi oina mangjil thari pe state amani Muay Thai gumba Manipur masa singna yamna pamnaba sports ki masana asi yokhatuna set asida su sports tourism chawkhat hanba tangai fade sports tourism na
इनकम यामना लाहनबका लोइनना मियोय कियाबु थबक पीबगी अचौबा लंबी अमसु ओइगनी हाइबसी अखोई पुम्नमकना खंगनरबा वाफमने चीफ मिनिस्टर एन बिरेन की मिजेंग मखादा पांगथोकपा संगाई फेस्टिवल असी ngasidi manipur gi tonga tongan ba mafam singda pangthoktuna khundaminarakliba phurup khudingmaki oirakle festival asina emotional integrity puraknaba chief minister na ahing nungthil sokthaba naidana hotnariba asida miyamna pukning thogatpi pham thoi kumhai asibu yengnaba miyamna chikna sainaba ngamdana tillariba asina festival asi mapung phare haiba yai haiki Manipur Legislative Assembly da Senior Reporter Grade 1 oina thabak tawramba Kaisam Kadam Kauba Staff ama December 10 Englishing ani mapanda service matam loijingeda laikidabadagi mahaki masanupina die in harness da sanaba thabak ama hapiu hajarakhiba case ki wayal da High Court of Manipur na pikhiba direction gi matung ina Assembly gi maikaidagi file tawrakhiba affidavit amada kumjalising ani mapandagina Englishing ani kungani thoi phawbada Manipur Legislative Assembly da direct recruitment quota gi makhada grade 3 gi vacancy chaniga humbudra mathoi amasung grade 4 gi vacancy chamaga yankhai humdoi mention khre haina phongdora khre Assembly Secretariat ta thabak tawringei da service matam loidringei da laikhidraba mioi asigi machanupi singjamai waikhom leikaidagi haujikna Nepram Leirak Koirauda Leirabina Mahakpu Laikhidraba Mahaki Apokpagi Mahuta die in harness scheme gi makhada chanaba thabak ama hapan binanaba High Court of Manipur da file tawrakhiba civil writ petition adu gi number 227 of 2020 ni petition asi Manipur Legislative Assembly gi secretary amasung assembly asigi speaker bu respondent sing oihalaga file tawrakhibani hairi tha asigi kungama thoida pangthokhiba paugi mifam amada Congress President K Meghasandana PMGSY ki makhada pangthokadaba thabak thorom kharaga mari leinana Manipur State Rural Roads Development Agency na yamlaba senpham ama lana sisinakhi haiduna phongdokhibagi mayokta tha asigi kunga tareta media da MSRR DA gi Chief Engineer Panti Singh Thaimaina Congress President gi wafamatu aranba yumpham yaudabani haina phongdorakhibagi matangda Congress ki maikaidagi wafam khara phongdorakle Congress babal da pangthokhiba paugi mifamda party ki President Vice President Harishwar Goswami yauna senior spokesperson na phongdokhibada lambi sembagi thabak sing yengsiluba adudi Congress President gi maikaidagi sathakhibani adubu wafam sing adu phongdokhiba President asi MLA ama oibata natana Assembly Public Accounts Committee gi chairman su oiribani haikhi karigumba thabak adu COVID-19 maram oiduna matam chana loisinba ngamhoutre hairagadi time extension taunanaba hairamdriba karigino Laina asina maram oiduna thabak adu mapung phana loisinba ngamhoudrabasu yamlaba senpham adubudi matau karamna lokthokkhibano hainasu hangli len acquisition gi matangdati lamgi chenaba leiringaidadi thabak amata pangthoktana lakhibani hainasu paumisingda phongdokhi Khawpum Valley gi Goitang Nungadang khuldagi Machu Mong Liu Kamai Kobi Ihan Hana Mama Oiragadabi Nupi Ama Journalista
matam chana emit tawrabasu layang sang asigi anti natal ward ta mathau pangthokadaba doctor amasung nurse singna thausadabadagi angang unarabasu asiba angang oina unare haina nupi asigi makubo namdim rei Riyamaina Jaminski Medical Superintendent da aiba cherol ama pisinduna wakat khibaga loinana wakat adugi copy amasu Porompat Police Station gi officer in charge da pisinkhre thaudo asigi matangda chumba phangdriba phawba sina poklagle hariba angang adugi haksang imung manugi maikaidagi lawsiloi haina su khangankhre Imphal East ki Porompat Police Station na konba Raigai Longda grocery ki dukan ama ngarang ayuk pung nipan makharom tabada may na chakre Manipur Fire Service ki phangba pauda may chakraba dukan asi Raigai Longda layba ke Gai Kulung kauba miyoy amagini mahaki yumga samnaraga sabani dukan asida telepati dagi siri Niwas Prasad kauba miyoy amana awayman Pau asi makata na pichari. Away man piraga grocery ki dukan hangbani dukan adu siri Niwas Prasad na ayupong mapalom taba matamda mayumdagi laklaga hangbani adubo ngarang ayupong nipan makhairom taba matamda dukan adu may chakle haibagi pau pidakpadagi khudakta Manipur Fire Service ki team may kananaba mapamaduda sangsinbada yot ki satar adu solo laga layramki satar adu namduna thugairaga may kanbagi thabak chathabada dukan manungda laypa pochai ayamba may natumna chaklamle Fire Service ki team na may kanbagi thabak kana sa thabadagi samnana layriba yum adudi kanba ngamhore may adu karidagi haurakibano haiba chapchana khangba ngamdrabasu electric short circuit dagi haurakpa oiramba yai hairi Imphal Police Station na konba minuthong manak ke krupat ki khong lambida ngarang ayupung taruklom taba matamda nupa amagi asiba haksang tatuna leiramle hairi miyoy asi masak maming khangba ngamdri thaudo asiga mari leinana Imphal Police Station na UD case ama lokhatkre miyoy asi masak maming khangdoknaba ma postmortem gi damak rims ki mokta thamkhre kanagumba na masak khangba yauragadi Imphal Police Station ki OC ki telephone number 9436026170 da pau pipiu hairi Manipur da law unari balawfam kaya yamna haukiba chahi khara asida topa hiramda sizina thokhiduna mangkhrabagi haiba hauzik phawbagi oina lengakna chapchana lepthoktana leiri Manipur lenga ki agriculture department ki oiba record ki matung inadi kumja lising ani dagi lising ani amada laikhiba phau thaba lawpham gi pak chawba du chang adu dagi ahongba leitri khunai asina nomagi chawkhat khongjal da manglomda sangsilakpa amasung mising leptana hengalakpana maram oiraga lamdam asigi law unariba lawpham kaya law singubagi thabak nataba atopa hiram kaya da sisnarakpagi chang leptana hengalakle law unariba lawpham kaya da yum sajilakpa factory sajilakpa oil pump sajilakpa kaya yauna makhal makha kaya gi thabak thoramsing leptana paikhalakpana lawpham kaya leptana pikshilakpa thengnari masidana tana law unariba faraba lawpham kaya da ngayok pham onthokpana singba kayasu leptana sangsilakpana lamdam asigi law unariba lawpham leptana pikshilakli haina su palli
लौफम कया लेप्तना पिसिलक्पा असिदगी द मणिपुर कंजर्वेशन ऑफ पेडीलैंड एंड वेटलैंड एक्ट 2014 असी असेंबलीना पास तौरबा मतुंगदा कुमजा लिसिंग अनी तरा मरी की ऑगस्ट कुनगमापंदा मणिपुर की गवर्नरना अयाबा पीरबा मतुंग सही अदुगी सेप्टेम्बर अनी लेबापोकपा नुमिता गेजेट नोटिफिकेशन थोक्तुना स्टेट असिदा एक असी चटनाबा हौरखिबने एक असिगी मनुंगदा यावजरिबा वाफमदी एक असी हेक चटनाबा नुमितगी हौरगा लौ उनरिबा लौफम अमता एक असिना पीबा प्रोविजन की वांगमदा कन्वर्सन तौबा नत्रगा रिक्लेमेशन तौरगा अतोपा मओंगदा सिजिनबा यारोय हाइबनी तरामाथोई सुबा मणिपुर संगाई फेस्टिवल गा मरी लेना मणिपुर स्टेट सुमांग लीला काउंसिल सिंधुना था की कुनगनी थोइदगी हौदुना पैलेस कंपाउंड लेबा इबोयामा सुमांग लीला संगलेंद सथरकीबा संगाई इंटरनेशनल सुमांग लीला फेस्टिवल 2022 ngarang loisinkhre thaurom asigi athoibu mithunglen oina saruk yakhiba ware patnaba padmasri na hai lamdam asigi sumaang lila asi leibaki amadi malem gi thakta unnanaba honabaga loinana hena sak khangnaba hotnabada punna thaudang lauminasi malemda leiriba mioiba kanglup khudingmaki oiba masa masagi nat janabi amamam leijai adugumba masagi leijariba top topa khunai adugi lon amadi top topa phajabasing adugi manungda khunai adugi tonganba kumhai leifam thoi lamdam asibu malemda saktak liba sangai asibu hena saktak nanaba amadi malem asi amata oina hingminabagi pandamda pangthokpa sangai festival asigi saruk ama oina manipur sumang lila asisu malemda saktak nanabagi pandamda lengaki lamjing makhada sumang lila festival asi pangthokpani sumang lila gi nunggi oiba wakhalondi nungai ba thibani sumang lila na piribasi sana lupa mahai masing nate मियोइबा खुनाइबु अवा पोथांदुना मिकुप खरादा ओइरबसु नुंगाइ हनबनी सुमांग लीलाना मियोइबगी थमोइबु सुमटपा ngambagi अचौबा थौदांग अमा लैरिबनी हाइखि मतंग असिदसु अखोइना नाट अमदि चटनबी अनिगी खेनबा कुपना नैना फमथोई अखोइना नाट चटनबी असि अमतोइना खलिबासि लानगनी अनि असिगी मरक्ता यामना खेनबा लै सुमांग लीला असि तुंगकोइना लेहौननबगीदमक्तसु हंदक पांगथोकलिबा फेस्टिवल असिदगी मियामगी अपाम पाम्बा वाखलोन लौरगा हेना अवाबा मवोंगदा पुन्ना होनमिनबा चंगी लोइनना लेबाक अमदि मालेमगी थाकता प्रोजेक्ट तौबा याननबा मवोंगदा सुमांग लीला पुथोकपा मथौ ताई सुमांग लीलाबु मालेमगी थाकता सक्ताकननबा होनबदा अखोइ पुन्ना थौदांग लौमिनसि हाइनसु महाकना मखा ताखि नुपीगी इकाई खुमनबबु मांगहनबगी थौदोक असि करिगुंबा मतमदा विक्टिम ना हाइदोक्तना तुमिना लैसिल्लबदी हेना मसिंग यामना थोई हाइना सोशल वेलफेयर डायरेक्टर nganगोम उतमना फोंदोखरे वाफम असि कैंपेन अगेंस्ट जेंडर बेस्ड वायलेंस हाइबा हिरमदा मणिपुर स्टेट रूरल लाइवलीहुड मिशन सिंधुना ngarang स्टेट की थाकता पांगथोकपा वर्कशॉप हौदोकपगी थरमदा सरुक यादुना फोंदोखिबनी DMU की MAC 2021 की एग्जाम लोइख्रबा महिरोइ सिंगी पिथोकफम थोकपा मार्कशीट अमदि अतै डॉक्यूमेंट कया पिथोकतना लैरे हाइना डिपार्टमेंट असिदगी पास तौख्रबी महिरोइ सुनीबलाना महिरोइ सिंगी महुत सिंदुना फोंदोखरे
ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯄꯥꯟꯒꯤ ꯑꯣꯏꯕ ꯄꯥꯎ ꯈꯔꯗꯪ ꯄꯤꯖꯔꯤ꯫ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯕꯣꯗꯤ ꯑꯃ ꯑꯣꯏꯔꯤꯕ ꯎꯂꯦꯃꯥꯅ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯗ ꯑꯐꯕ ꯊꯕꯛ ꯃꯇꯧ ꯀꯔꯝꯅ ꯇꯧꯒꯅꯤ ꯑꯃꯗꯤ ꯃꯤꯑꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯊꯕꯛꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯊꯕꯛ ꯇꯧꯕꯒ ꯂꯣꯏꯅꯅ ꯑꯦꯛꯁꯇ꯭रीमिस्ट अमसुंग टेरोरिज्म मायोक्ता उलेमाना लेप्तुना लाक्ली मखा तानासु टेरोरिस्ट अमसुंग एक्सट्रीमिस्ट उलेमाना मायोक याननबा लेबा असिगी नेशन सिक्योरिटी एडवाइजर अजित डोपालना अपील तौरकली। तृणमूल की एमएलए सावित्री मिश्रा ना लेबा असिगी प्राइम मिनिस्टर नरेंद्र मोदी अमसुंग यूनियन मिनिस्टर अमित शाह की मायोक्ता फजदबा वाहई वता कया सिजिनखिबा अदुबु यानिंगदबा फोंदोक्तुना बीजेपी की एमएलए सिंगरांग असेंबली दगी वॉक आउट तौख्रे। पंजाब तलैबा इंडिया अमसुंग पाकिस्तान लैबा अनिगी ताइनाबा ngमखैगी सरुक्ता बॉर्डर सिक्योरिटी फोर्स ना पाकिस्तानी ड्रोन अनि कापथखरे। मसाई सही कुनगनी थोइरोम सुरबी केरला दगी नुपी अमा बाइक टैक्सी ड्राइवर अमसुंग महाका लोइनबा मियोय खरना बेंगलुरुदा गैंग रेप तौख्रे हाइना पुलिस की रिपोर्ट अमना हाइरे। पुलिस की रिपोर्ट मतुंग इना थौदोक असि हौखिबा इराय नुमित थोखिबनी। गैंग रेप असिदा हिंगौरबी मसागी सही कुनगनी थोइरोम सुरबी नुपी असिना कंप्लेन तौरखिबगी मतुंग इना महाक हौखिबा इराय नुमित ममानबी अमगी मयुमदा चटननबगीदमक बाइक टैक्सी अमा बुक तौखी। बाइक टैक्सी बुक तौखिबा मतमदा नुपी खरा यू ngauखी। बाइक टैक्सी ड्राइवर अदुना नुपी अदुबु महाक्की लमथुंगफम ताना थिनखी अदुबु नुपी अदु गारीदगी कुमथबा ngमदबगी फिबमदा लैखी। मदुगी खुदोंगचाबा लौरगा ड्राइवर अदुना नुपी अदुबु महाक्की मयुमदा पुरगा लाखी। मदुगी मतुंग ड्राइवर अदुना महाक्की ममानबा अमगा लोइनना नुपी अदुबु गैंग रेप तौखिबने। नोंगालबा मतुंग नुपी अदुना वाखल तारकपा मतमदा महाक यामना फिबम जादना लैरमखी। मदुगी मतुंग महाक मसा हॉस्पिटलदा ट्रीटमेंट चथबगा लोइनना पुलिसदा पाउ पिरखिबनी हाइना फोंदोकले। ईस्टर्न नागालैंड पीपल्स ऑर्गेनाइजेशन ENPO ना फ्रंटियर नागालैंड की डिमांड तौदुना लाक्लिबा सी सेंटर अथुब मतमदा थबक ओंथोक्त्रबदी मथंग सहीगी फेब्रुवारी थादा पांथोकदरिबा नागालैंड असेंबली इलेक्शन बॉयकॉट तौरगनी हाइख्रे। ममांग चेयोलदा थोखिबा मुक्रो फायरिंग की थौदोक्ता मराल लेजदबा मियोय तरुक सिहनखिबगी थवोंग अदुगा मरी लेनना मेघालय की होम मिनिस्टर लाकमेन रिंबुई मफम थादोकननबा बीजेपी न तक्सिलखिबगा लोइनना होम मिनिस्टर न सोइबदगी लाइबकथिबा थौदोक अदु थोखिबनी हाइना मराल सिख्रे। डिब्रूगढ़ लैबा आसाम मेडिकल कॉलेज पोस्ट ग्रेजुएट तमलिबा महिरोय अनि रैंकिंग केस चेनरबा थेंगनबगीदमक ऑथोरिटी सिंगना था तरुक की ओइना कॉलेज असिदगी सस्पेंड तौख्रे हाइरे। अरुणाचल प्रदेश की चीफ मिनिस्टर पेमा खंडूना इंडिया अमसुंग चाइना अनि की लोनबा सरुकता लैरिबा स्टेट असिगी मनुंग चनबा कुरुंग कुमे डिस्ट्रिक्ट लैबा दामिन विलेज दा हकथेंगनना सत्तुना यंगसिनख्रे। असम की डिब्रूगढ़ यूनिवर्सिटी दा नहान रैंकिंग केस का मरी लेनना यूनिवर्सिटी असिदा एमकॉम अहानबा सेमिस्टर तमलिबा महिरोय अमा हॉस्टल बिल्डिंग दगी सोंथरकबगी थौदोक थोख्रबा मतुंग यूनिवर्सिटी ऑथोरिटी न थौदोक असिगी मतंगदा मपुंग फाना यंगसिनदे हाइदुना असम की चीफ मिनिस्टर हिमंत बिश्वा शर्माना बेंदबा फोंदोखिबगा लोइनना मतुंगदा सिगुंबा थौदोकसिंग असि थोहंदनबा चेक्सिना होनगदबनी हाइख्रे। रशियन फोर्सिंग लानफमदा लेप्तना माइथिबा नंगलकपदगी लैबा असिगी प्रेसिडेंट
Vladimir Putin na ningtham thabu langi khulai ama oina sizinnarakpaga loinana NATO gi michang singna Ukraine bu mateng pangba hengalagani haina NATO gi Secretary General Jens Stoltenbergna leipapokpa numita phongdokre. Kumja lising ani taragi matungda fluga mari leinana Seoul amagi manungda hospitalization tawbagi sang khwadigi wangbo oina US da patient lising taramathui chani hena hospitalized tawkhre haibasi Centers for Disease Control and Prevention CDC gi datana utkre. Haukiba me taramari da New York ki Buffalo City da leiba supermarket amada kanglup naiba mityang galoinana Sathiraba nomagi attack ama chathaduna African American tara hatkiba masung atay ahumbuna sohon kiba masagi sahi taraga mapan suraba gunman Peyton Gendron mangonda piriba mi hatpa masung terrorism gi maral sing yajakre. Pakistan gi Inter Services Intelligence ISI gi hanagi chief vice Hamid Tabaktagi nganna pothana na bagidamak application file tawkhre hairi. Yumthang na bada hana mityang thamba haiba India gi policy da Bangladesh na akhanaba mafam ama kanduna lai haina India gi President Draupadi Murmu na phongdok. Iran na Russia da car sing export taunana ba laiba asida dollar million 300 ki value oigadawba Memorandum of Understanding amada khuye pi khre haina semi-official fast news agency ki report na hairi. Semjin sajinana bagidamak Sweden gi khwadigi chawba nuclear reactor mathang Seoul da grid tagi lauthoklagani hairi. Palestinian nupa macha amada athum housing pi ki haibagidamak Palestinian doctor ama maming leraba Israel gi hospital ama oiriba Hadassah Medical Center na mafam thadat khre haina Quds Press ki report na phongdokre. Japan gi Osaka Prefecture da angang kun makhoi gi school da sulfur ga manaba manam ama namlubadagi hospitalized tawkhre haina agency ki report na hairi. Sanabagi pau pichari FIFA World Cup 2022 gi ngarang sanakiba Group A gi ahum suba amasung round gi match da Senegal na Ecuador bu ani amada maithiba piramduna kumja lising ani taramari gi matungda tournament asigi North Stage yoba ahanba African leibak oikhre. Group asigi ngarang sanakiba topa aroiba round gi match da Netherlands na yumbu Qatar bu ani Hunoda maithiba piramlaga group ki makok oiduna no out stage sangkhre. Senegal amasung Ecuador na sanakiba match no out stage yaunana bagi lambida team animaki mai paktaba yadaba oikhibana haurakpadagi team anigi sanaroi singna akanba lamba mayong naduna account hangdokna ba tanja thinaduna lakhi. Ahan bahap ayamba matam haujin khraba phawbada team anigi maikaidagi goal chanaba ngamnakhide. Chanabagi nifumari suba minata Senegal na satharakpa attack amada phangkiba penalty ado Ismaila Sarna kausinbada goal oiduna pansil ama sinoda mangjil tharaga ahanba hap loisinki. Ani suba hap sanarakpada goal sothariba Ecuador gi sanaroi singna araiba thongna phudoktuna goal hadokna naba honaki. Match ki
humfugatare suba minata Ecuador gi sanaroi singna chatharakpa attack amada Ferran Torres na semlakpa khudong chaba amada teammate Moises Caicedo na goal ama chanduna pansil amamamda manahanki Ecuador na pansin manahan kraba matung minute ahum leiraga meski humudra suba minute Senegal gi sanaroi singna chatharakpa attack amada team asigi sanaroi Kalidau Koulibaly na tausinkiba heading amagi matengna goal onthoktuna ani amada mangjil thaduna Ecuador gi maikaida pressure pisinba ngamki Group asigi ngarang sanakiba topa league match amada Netherlands na yumbu Qatar bu pansil ani shunoda maithiba piramlaga point 8 phanglaga group ki makok oiduna no out stage qualify oiba ngamkhre match asi haurakpadagi Netherlands ki sanaroi singna attack hena chathaduna lakhrabasu yumbu Qatar gi sanaroi singna akan balamba pirakpadagi minute kun hena haujin khraba phawada goal account hangdokpa ngamkhide sanabagi kungataruk suba minata Netherlands ki Klaassen pirakpa pass amada Cody Gakpo na match ki ahanba goal chanduna pansil ama sunoda mangjil tharaga ahanba half loisinki ani shuba half sanarakpa match ki nipuma panchuba minata Netherlands ki Frankie de Jong na goal amaga chanduna pansil ani shunoda mangjil thaduna Qatar gi maikaida pressure hena pisinki match ki apiba matam loisinba phawada Qatar gi sanaroi singna goal amata handokpa ngamkhidabadagi match asi Netherlands na ani shunoda maipakpa ngamki Qatar na yumbu oiduna chathariba FIFA World Cup 2022 gi nahan athengbada sanakhiba group ice ki ani shuba round gi match ta midfielder Bruno Fernandes na sankhiba goal ani ki matengna Portugal na Uruguay bu ani shunoda maithiba piramlaga no out stage yohanba ngamkhre mai pakiba sida Portugal group asida match ama sanagada ba watlabasu round of 16 da mangjaunana mafam kanba ngamki France amasung Brazil gi matungda Portugal na no out stage yoba ahum suba leibak oikre tournament asigi hauzik phawbada group singi ani shuba round sanaba loisin kiba phawbada supnagi team ahum khak no out stage yoba ngamli aroiba round da sanagada riba match sing asigi result ki matung ina lemhoriba sport tarahumdoi masakhang dokpa ngamlagani tournament asigi yumbu leba Qatar amasung Canada di mangjaunana lehaurabani Portugal amasung Uruguay na ngarang athengbada sanakiba group ice ki ani shuba round gi match asida team ani gi sanaroi sing yamna lamba manarakpadagi ahanba half ki apiba matam loisin khraba phawbada goal account hangdokpa ngamnakhide ani shuba half sanarakpa match ki yankhaiga mari shuba minata Portugal gi Cristiano Ronaldo na semlakpa khudong chaba ama Gabriel na samjinduna teammate Bruno Fernandes ka khaidorakhi ball adu Bruno Fernandes na ningthina control tawraga Uruguay gi net manungda changhanduna match ki ahanba goal oihankhi Doha gi Lusail Stadium da sanakiba match asi babok 1938 yengbagi capacity leiri masi Qatar tournament asigi damak nongna semgatkhibani Group Z gi nahan athengbada sanakhiba ani shuba round gi match amada Brazil na Switzerland bu pansil ama sunoda thoiduna group ki makok oiduna no out stage yaukhre match asida Brazil gi amata ngaraba mai pakpagi goal asi match ki marifu humdoi shuba minute ta Casemiro na chankhi Royal Dutch Football Association KNVB na Rotterdam amasung Sedebu matching sanabagi mafam khangatuna Netherlands na mathang sahida pangthokadaba UEFA Nation League Finals ahan boina yumbu oiragani haina European Soccer ki governing body na lebak pokpa numita lauthokre
Indian Star Shuttler Lakshya Sen Lebabokpa Numita Lauthokpa Badminton World Federation gi World Ranking da mafam ani kakhalaga career gi khwadigi phajabo oina taruk suba position da laikhre. Almora dagi haurakhiba masagi sahi kunmathoi suraba Indian Shuttler asina season asida yamna phajaba performance utuna tournament kungamari saruk yabada point humbudraga manga phangba ngamki. World number 1 Australia ga yumja kaisa numita sanagadoriba ahum suba match da India gi nupa hockey team gi sanaroi singna defense da hena miteng thamduna mai paknana ba honagadori. Australia na yumbu oiduna match manga gi hockey series asigi ahanba match anima Australia na India bu maithiba piduna ani shunoda mangjil thakrabani. Defensive ki oina asoiba mathang lairakpadagi India gi team asi World Australia gi makuta thangna match ani maithi banangkhre mayok naba team na match haurakpadagi goal mangjil thabagi khudong saba si khara hantha hananaba ahum suba match da team asina defensive da hena miteng sanglagani hairi. Nong singi phibam phatabana ningba kaiduna leidiba India gi nupa cricket team na match ahum gi series ki manung chana ngasi yumbu New Zealand ga sanagadoriba ahum suba amasung aroiba one day international match da mai pangna mitjeng thamkhre. Ngasi sanabagi schedule leidiba aroiba ODI match nong singi phibam phatabana sanaba yadrabadi series asi yumbu New Zealand na ama sunoda lauragani. Series asi ningthina sanaba yadabana Indian cricket ki haugalakliba sanaroi singda achauba ninghanaba ama pokhalli. Leiba anina mamangda sanakhiba match ahum gi T20 International Series ki ahanba match nongna maram oiraga toss phawba tawba yadana tokhi. Ani shuba match India na New Zealand bu run humpu mangada maithiba piduna series ama sinoda mangjil thakhi. Adubo ahum suba T20 International match su nongna maram oiraga DLS method da try takhibadagi series asi India na ama sunoda lauki. Match ahum gi one day international series ki ahanba match yumbu New Zealand na India bu wicket tareta chawna maithiba piduna series ama sunoda mangjil thakibani. Ani shuba ODI match nongna maram oiraga sanaba yakhidabani. Ani shuba match da India gi opener Suman Gill na out oidana run nifugamanga amasung ahum suba batsman Suryakumar Yadav na out oidana run kuntramari lauraga Greece leiduna team gi apunba run marifugamapan surakpada nong leptana tarakpadagi sanaba lephanduna result laikidabani. Ngasi sanagadaba ahum suba amasung aroiba ODI match asida India gi maikaidagi phajaba form da leiriba batter Suryakumar Yadav ta chawna miteng thamli. Hamilton gi Sedon Park ta sanakiba ani shuba ODI match ta India gi batsman Suryakumar Yadav na over tarani thoi ball manga khak sanakiba aduda 6 ahum yaiba ngamki. India gi batting line up ta Rishabh Pant su ngasi ki match asida achoba thodang laugadori. Hanagi Arsenal amasung Manchester City gi defender oiramba Kolo Torebu Wigan Athletics ki manager oinanaba sahi ahum ga tha taru ki contract sign taunare haina championship club asina leibapokpa numita lauthokre.
All Manipur Football Association na sinduna team tara marina home and away basis ta saruk yaduna sa thariba kungataruk suba thangjam Birchandra Maipakpi Ningsing Winners Cup 2022-2023 da Imphal East ki Elben Star Sporting Union akampat quarter final changkhre. Neroka FC na Kenkre FC bu pansil ama sunoda maithiba piduna Imphal da yumpham oiba club asigi ahanba away match mai pakpa ngamkhre. Copres Stadium da sanakiba match aduda striker Jordan Flexer na ani shuba hapta sankiba goal aduna Orange Brigade pu mai pa ahankibani. Neroka na match haurakpadagi ball position tawduna sanaki loinana Uzbek midfield Jura Sador Zakhanov amasung Mirzalo Kasinov na achoba thodang lauki minute taret chatpada visitor Neroka gi thangba Raingui box mapandagi kausin khiba shot ama Padam Setrina ngakhoki yumbugi chaksinba defense aduda maram oiraga Neroka na long range attempt kaya tauki pungkhai pharakpada Kasimov na minute kunga manga chatpada laibak sangyeng khiba shot ama mapasum khide minute taret kanaraga Jordan Flexer na kausin khiba shot ama substitute goalkeeper Samudagi mapada chapchana taki Ken Craigie ahanba match ki khudongchaba hap thagadaba minute mari walingaida phangki adubo kanaba phangkhide ani shuba haptasu chapmanaba mawong matauda sanaba hauki loinana minute yankhai ga tareta Zakhanov na ningthina sem saraga khairakpa bolda Jamaican forward Flexer gi oithangba makhongna net manung tamna kausin khibani mangjil tharaba matungda su Neroka na ahongba laitana attacking chathaki loinana Thomio Simrena wing da khongjel yangna sanaki Yumbu Ken Craigie oina minute marifuda goal handokna bagi phangkiba khudongchaba ama goalkeeper Subam Das na ngakthokhi result asina coach Khogen gi Neroka FC game mari sanabada ani mai paklaga point taruk phangduna table ki tare suba maphamda laikhre aduga Ken Craigie oinadi point mari phangduna tara subada kumthakre Amadi leiba asigi machin tumkhalaklibi Sattler amasung makok thongba Sidet Unati Huda Thailand gi Nonthaburi da sathariba badminton Asia Junior Championship ta mai pakna campaign hawdokpa ngamkhre loinana Indian Sattler taruksu masa masagi mesing mai pakna khre losilakpada maroiba paw amuhana Sangai Festival leba sigi Prime Minister Narendra Modi na virtual oina wangang duna ngasi loisilagani G20 presidency gi thorom pangthok na ba sem sabi thabang sangsile haina Chief Minister na phongdokhre NREGS ki signboard yekpada state emblem khongoi nare mong chumdaba state emblem yekpasing mijeng sangba mathau tare haina phongdoknaragi UK na tara mari suba Manipur Polo International gi winner oikhre Manipur na malemda polo masana bu khudol tawrambasi sauthok chaningai haina Governor La Ganeshana phongdokhre Manipur bu Singapore gumna tourism da soba income la ahanba yagani haina Social Welfare Minister Haikham Dingona phongdokli
MSRRDA दा कांग्रेस की वाफम टाइम एक्सटेंशन तौननबा हायरमद्रिबा करिगिनो हाइना हंगलकले जेमनिन्स की डिलीवरी रूम दा अंगांग सिखिबगी मायोक्ता वाकतख्रे थबक तगी पोथाख्रबा मियोय अमा एक्सटेंशन ऑर्डर यावदना चाही मरी हेना थबक तौरगा लेरमले हाई कोर्ट असेंबली की एफिडेविट कुमजा लिसिंग अनि मापनदगी इंग लिसिंग अनि कुनगनी थोई फावबदा डायरेक्ट रिक्रूटमेंट कोटादा ग्रेड 3 की वैकेंसी चनीगो हुमुद्रा माथोय अमसुंग ग्रेड 4 की सामगा यांखै हुमदोय मेंशन की इंटरनेशनल सुमांग लीला फेस्टिवल 2022 ngarang loisinkhre amadi manipur da lofam kya mangkhrabage haiba hojik phawba lepthoktre hojiki oina di bijariba pausing asig loina na nukti gi phongliba pause singdegi lokthok saba maru oiba pausing miyam da bijaba loisinjari mijeng tabiriba mati tabiriba singbo mukahana pusparani laisomna khurumjari Lying Zari, Konung Mamang Traffic Point, Wangkai Road, Thangal Temple. Adom na karigumba, naton mahitaba, naton punba, hakti toina khanba, kok tangkai sikpa, naton manam khangdaba, natragana, namtiba manam namba, khanau naba, tonsillitis, khong tang sikpa, huunaba, gout, arthritis, manung sanbeda naba, nungsang amadi, fistula, uring amadi mahing, loinana, ringworm, masikaktanatana, Nupi Anaba Singh Lying Zari. Mafamna HN Homeo Clinic, Konung Mamang Traffic Point, Wangkai Road, Thangal Temple. Lying Bugimatam, Ayupung Nipan Digina, Nungtil Gipung Ahum Poba. Akupa Marul Gidama call to you 98561 32688. Amukana 98561 32688. Hangduk Chare, Child Foundation Kekman Thoba. Style Foundation Kekman Thoba Listigi, Session 2023 की January थादी की होजरगे. अमदी tuition class के सुहाना गुमना खुदों चाबा दुमा पिजरी. नुपा मसा अमदी नुपी मसा की स्कूल लोयरबा boarding अमदी day boarding की खुदों चाबा सुलेजरी. Language lab असोंबा साथ रसिंग्या खनबा class. चयोल की ओइना थांगजा खुदिंगी weekly test पांथुक जगनी. यामना होंगना transportation की खुदों चाबा सुलेरबा. तोंगा बा class सिंगी CCTV अमदी recording की खुदों चाबा लेरबा. Scholars की ओइना class अमदी लेगेदबा छात्र मसिंगी अककनबा लेजै. Monthly test खुदिमक्ता first holder तारकनबा सिंगी tuition fee कोमथुक जगनी. Boarding की खुदों चाबा से class 1 दिगे दुमक थमजरी. अखनबा personality सिंगवारी वताई सनादुना career motivation अमदी interaction program सिंगबा थमजरी. Child Foundation खेमन थोबाल की ओइना अहानबगी class 1 दिगिना class 5 फाउबगी खुदों चाबा लेजरी. अमदी higher class सिंगी tuition की खुदों चाबा सु हानगुमना लेजरी. मफम मसीदा मही मसिंग तंबा खक्तनतना तोंगा बा vocational training केंदन साबा सापोन साबा मखल मखा के आगे vocational training की खुदों साबा सुपीजरी प्री नर्सरी केजी अमदी class 1 2 3 4 5 की तोंगा बा टीचिंग मेथड सिजनदुना तापी तंबी बहौजरी ngasi मक्ताना बियु 9366 53855 लोइनना 60091 86635 अमदी अहांगबा फम खरसु कौजरी Maths की ओजा अनि इंग्लिश की ओजा अनि अमना वार्डन ओइना पामजै साइंस की ओजा अनि मणिपुरी की ओजा अनि हिंदी की ओजा अनि राइम गिदा BSc ओजा अनि कंप्यूटर की हैंडलिंग की ओजा अनि अया बताइ ओरबन हेना पामजै इंटरव्यू की मतम लाखलिबा नवंबर की तांग 15 दा पांथुक जगनी मफम असिदा ओजा ओबिगदब सिंगी तोंगा पैकेज सु थमजरी
इंटरव्यू याउननबगिदमक अदोमदोमना चाइल्ड फाउंडेशन खेमन थौबालदा ऑफिस आवर द लिंक बिरक्तना अदोमदोमगी रिज्यूम पिसिनबियु।